surup ama sangna singlaga mezarna makha sathare kari kari gumbada miyarpna makhoi gi pikhraba section daba amana su makhoi bu phana gi maram ure miyat asida ngasi dagi sahi taret gi mamang da ikhiba apsara gi aroi bisi thi duda thajaningai oidaba pikhraba soiba me yaure madugi kasu leitraba soiba duna ngasi miyat bu mayam gi mangda magi arun ma maikhum haidu hale sengna hairabada madumak natrabati handak gi miyat pasi phaba ngambagi wangmada leram lebani ngasi dagi sahi 13 gi mamangda miss apsarana mahaki aroi bisi thi iba matamda mahaki masa adusu nomadi mi halaragani amadi magi aroi bisi thi asina matau asumna aini makhuda taragani haiba khankidabani asigumba khantadaba mikupsing asi piduna miyoibana mang takpagi lambida saksinaribani aduga miyoibana karigumba aranba pambai ama tongdanabagidamagta wakhal khanba horokpamagtada madubu sirak pinanabagidamagta prakritina piklaba maru muhunba haukrabani oi prakriti asigumba sarama pikpadagi piklaba maru ama thamdaba nate madudi maduna karigumba khudongthiba thokibadu oirabasu natraga miyar mipungibu oirabasu maduna makhoigi aroibu oinanabagi maram oire awang thakki officer amana haire hoi aduga miyoiba haiba zat ase ngakpadagi ngakluba jiba mani masidagi hena ngaklibana migi mapukningi swabhav asini sangsarda miyoi kyale maduna akiba phangnaba thodok kya nongma kangdina makhutmangna pangthoi makhutmangna kanagumbugi mathwai lawduna hani adubu masada piklaba tingkhang yubagi nuwaitaba adu phawba mapukningda nuwaitaba leite somdana mok pikraba karisu leitaba akawba amagi supnagi akawba dugi ningamdaba na saktuna mapunsi supa madugi prachin pangthoktuna lei aduga karigumba matamdadi adugumba karisu leitaba akawba dugi prachitta masagi mathwai phawba thadokpa matang lei Mr. Reptresu madugi manungda amani madu kamdawna advocate amana hangle Miss Apsaragi mokata masathaba matamduda Mr. Reptregi nupi sikiba pangkui kuidre manung matam sadana nupi sikibadagi awaba nungaitabagi pangkhai liramte bidata gi tamthiba matawbu pendabaga loinana madugi taina pham leitraba khoisaunaba pukningi phibamdu laksinaba hotnaba oina Miss Apsaragi case ki bisarda akhakpa leitana thi humduna tadanta satharami maikai nipandagi sakhen mi nupibu kandanaba akanba pressure kyagi mayokta minuksi kobadu masit amata leitraba aingi sakol tongduna satharapatadanta adu mayok nabinaba ukilamata leikide asumna aroibadadi Miss Apsarabu phasi yathang tawtharami adubu madugi amuk matungda masana masabu khamthengna warozare maramdi mahakna masagi taina pham leitraba asawbabu masak matau jangkholabi pumnamakna kalakpham oirabi jubati amada haithaduna papti laksindeko hana soijakre miyoibagi matau asimang angpani haina mahakna upakar sitawi aduga adasarsu masagi thaongbu mathanta ikai khumnasai aduga karigumba maduna mara langsinjabani khanbisu yaure Mr. Reptresu masimakni mamaidadi mahakna apsarabu kandanaba kyamu kana honarake haibabu madugi pangkhai liramde adubu madu pumbagi kanabadi phangdri matang asida aina miyoibagi angpa thaongi matang ama panjarabada kanagumbana masada aranba matawrure khanglabadu adu oirabadi masamangna amok afaba tawdanabagi akhakpa leitana honarapsu yawe masimak thokibani Mr. Reptregi busida mahakna Miss Apsarabu irai laina kalamba yababu masagi taina pham leitraba asawa pumba haithaduna phasigi sagaida thangake madugi ningamdabaduna mahakpu asukthina otlare madudi mahak masamangna Apsaragi mari mata thiba horakle tanjanaruduna Apsaragi pokminaba mase Mrs. Ningamo thengnaki matamaduda mahakna manaw nupi Apsaragi masanupa katogabu yamna wana yok thakduna lelibani Mr. Reptrena Ningamo masagi mayumaktada thabak piba aduga Apsaragi masabu hekpoksa mamasa sakni yoksage haibasu hairami Mrs. Ningamo mabuti phatabada natana lamyongna haisingbini mahakna Mr. Reptregi asonba matang adu khangbada luna thongtre aduna mahaki pratap adu yarame Mr. Reptrena manaw nupi Apsaragi matangda phawriba ningamdaba amadi madugi prachit pamdiba punam adu mangonda yamna mek sengne Mrs. Ningamo Mr. Reptregi asonba matang adugi khudong chaba loduna kari tawkhibage aijina hanglai role asida Mrs. Ningamogi saurabu de samale karigumba Mr. Reptrena maki wafam adu loduna Miss Apsara mara leitabinate asingmamuk mahak mi hatpini haiba
ꯐꯤꯔꯦꯞꯁꯤꯗ ꯂꯩꯔꯝꯕ ꯃꯨꯛ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯅ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯣ ꯑꯃꯗꯤ ꯀꯥꯇꯣꯒꯥꯕꯨ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯕ ꯐꯥꯎꯕ ꯌꯥꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯣꯅ ꯅꯣꯡꯃꯒꯤ ꯍꯩꯖꯤꯜꯂꯛꯄ ꯍꯨ ꯑꯗꯨꯅ ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯤꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯁꯣꯏꯍꯟꯗꯨꯅ ꯍꯟꯗꯛꯀꯤ ꯈꯨꯗꯣꯡꯊꯤꯕꯒꯤ ꯃꯈꯥꯗ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯖꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯦꯡꯕꯃꯛ ꯃꯤꯁ ꯑꯞꯁꯔꯥ ꯃꯔꯥꯜ ꯂꯩꯇꯕꯤꯅꯤ ꯍꯥꯏꯕꯁꯤꯗ ꯆꯦꯠꯅ ꯊꯥꯖꯔꯗꯨꯅ ꯃꯗꯨꯒꯤ ꯄ꯭ꯔꯥꯆꯤꯠ ꯃꯄꯨꯡ ꯐꯥꯅ ꯍꯣꯠꯅꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯅꯨꯄꯤꯒꯤ ꯃꯆꯥꯅꯨꯄꯤ ꯃꯦꯂꯣꯔꯤ ꯑꯃꯁꯨꯡ ꯃꯦꯂꯣꯔꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯃꯤꯁ ꯑꯞꯁꯔꯥꯒꯤ ꯃꯆꯥꯅꯤ ꯑꯗꯨꯒ ꯀꯥꯇꯣꯒꯥꯅ ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯂꯧꯊꯣꯛꯑꯦ꯫ ꯃꯍꯥꯛꯅ ꯃꯗꯨ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ, ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯔꯤꯅ ꯋꯥꯏꯕ ꯍꯧꯔꯛꯂꯕ ꯃꯤꯑꯣꯏ ꯑꯃꯅ ꯄ꯭ꯔꯥꯆꯤꯠꯀꯤ ꯑꯔꯣꯏꯕ ꯁꯤꯝꯅꯥ ꯐꯥꯎꯕ ꯊꯨꯒꯥꯏꯔꯛꯏ ꯍꯥꯏꯅ꯫ ꯃꯍꯥꯛꯁꯨ ꯑꯞꯁꯔꯥꯒꯤ ꯃꯆꯥꯕꯨ ꯃꯁꯥꯃꯛꯀꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯃꯔꯝꯗꯊꯨꯝ ꯑꯌꯥꯝꯕ ꯁꯔꯨꯛ ꯄꯤꯗꯨꯅ ꯄ꯭ꯔꯥꯆꯤꯠ ꯇꯧꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝꯁꯤꯗ ꯑꯐꯕꯕꯨ ꯑꯣꯏꯔꯕꯁꯨ ꯐꯠꯇꯕꯕꯨ ꯑꯣꯏꯔꯕꯁꯨ ꯃꯗꯨꯒꯤ ꯄꯪꯈꯩ ꯂꯥꯟꯅ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯅꯥꯠꯅꯤ꯫ ꯃꯍꯥꯛꯅ ꯊꯥꯡꯖꯤꯜꯂꯨꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯐꯝꯗ ꯄꯥꯞ ꯂꯪꯁꯤꯟꯕꯗꯤ ꯑꯣꯏꯔꯣꯏꯗ꯭ꯔꯥ? ꯋꯥꯍꯪ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯁꯥꯟꯇꯤ ꯃꯥꯡꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯐꯥꯡ ꯂꯦꯞꯇꯕ ꯋꯥꯈꯜꯅ ꯃꯍꯥꯛꯄꯨ ꯑꯉꯥꯎꯕꯒꯤ ꯄꯥꯡꯈꯛ ꯑꯣꯏꯍꯜꯂꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯃꯆꯥꯕꯨꯅ ꯑꯞꯁꯔꯥꯒꯤ ꯃꯆꯥ ꯑꯗꯨꯒ ꯑꯞꯁꯔꯥꯒꯤ ꯃꯆꯥꯕꯨꯅ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯨꯔꯤꯕ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀꯩ ꯃꯆꯥ ꯆꯥꯎꯅꯕ ꯌꯣꯛꯂꯒ ꯃꯄꯨ ꯆꯥꯏ ꯍꯥꯏꯕꯗꯨꯗꯤ ꯇꯧꯔꯛꯂꯣꯏꯗ꯭ꯔꯥ? ꯁꯣꯝꯗ ꯀꯥꯇꯣꯒꯥꯒꯤ ꯁꯥꯖꯠꯁꯨ ꯆꯨꯝꯅ ꯆꯤꯡꯅꯔꯝꯕꯗꯒꯤ ꯑꯀꯤꯕ ꯄꯣꯛꯄꯁꯨ ꯍꯧꯔꯛꯂꯦ꯫ ꯃꯗꯨ ꯀꯝꯗꯧꯗꯅꯣ? ꯃꯇꯥꯡꯁꯤꯗ ꯄꯥꯎꯔꯧ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯩꯅ ꯇꯣꯛꯄ ꯄꯣꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯒꯤ ꯃꯔꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯨꯠꯄ ꯌꯥꯗꯦ꯫ ꯑꯞꯁꯔꯥꯅ ꯇꯁꯦꯡꯅ ꯃꯤꯌꯥꯠꯄꯅꯤꯅ ꯃꯥꯒꯤ ꯁꯥꯖꯠ ꯑꯗꯨ ꯃꯥꯒꯤ ꯃꯆꯥꯗꯁꯨ ꯂꯩꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯕ ꯃꯁꯤꯒꯤ ꯋꯥꯁꯦ ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯤꯅ ꯃꯁꯤꯡꯉꯩꯗ ꯀꯥꯎꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯗ ꯑꯔꯥꯟꯕ ꯄ꯭ꯔꯥꯆꯤꯠꯀꯤ ꯃꯍꯩ ꯑꯃꯨꯛ ꯂꯣꯛꯄ ꯇꯥꯔꯛꯂꯤꯕ꯭ꯔꯥ? ꯃꯔꯝꯗꯤ ꯀꯥꯇꯣꯒꯥꯅ ꯃꯄꯥꯕꯨ ꯌꯥꯗꯕ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯀꯔꯤꯒꯤꯅꯣ? ꯀꯝꯗꯧꯅ ꯀꯥꯇꯣꯒꯥꯅ ꯃꯄꯥꯕꯨ ꯌꯦꯡꯊꯤꯕ ꯍꯧꯔꯛꯈꯤꯕꯅꯣ? ꯃꯔꯝꯗꯤ ꯃꯤꯁ ꯅꯤꯡꯒꯥꯝꯕꯣꯅ ꯑꯔꯣꯟꯕ ꯋꯥꯐꯝ ꯄꯨꯝꯕ ꯀꯥꯇꯣꯒꯥꯗ ꯍꯥꯏꯗꯣꯛꯂꯦ꯫ ꯃꯔꯝꯗꯤ ꯀꯥꯇꯣꯒꯥꯅ ꯃꯄꯥꯕꯨ ꯌꯥꯗꯕ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯀꯔꯤꯒꯤꯅꯣ? ꯀꯝꯗꯧꯅ ꯀꯥꯇꯣꯒꯥꯅ ꯃꯄꯥꯕꯨ ꯌꯦꯡꯊꯤꯕ ꯍꯧꯔꯛꯈꯤꯕꯅꯣ? ꯃꯔꯝꯗꯤ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯣꯅ ꯑꯔꯣꯟꯕ ꯋꯥꯐꯝ ꯄꯨꯝꯕ ꯀꯥꯇꯣꯒꯥꯗ ꯍꯥꯏꯗꯣꯛꯂꯦ꯫ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯁꯤꯅ ꯅꯣꯡꯃ ꯃꯀꯥ ꯐꯣꯡꯗꯣꯔꯛꯄ ꯇꯥꯔꯕꯗꯤ ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯤꯒꯤ ꯃꯔꯟ ꯃꯊꯨꯝ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯀꯣꯔꯤ ꯑꯃ ꯐꯥꯎꯕ ꯐꯪꯕ ꯌꯥꯕꯒꯤ ꯑꯁꯥ ꯎꯔꯛꯇ꯭ꯔꯕꯗ ꯃꯍꯥꯛꯅ ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯤꯕꯨ ꯍꯥꯠꯅꯅꯕꯒꯤ ꯂꯥꯡ ꯁꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯣꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯖꯔ ꯁꯥꯍꯦꯕ, ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯐꯝ ꯑꯁꯤ ꯈꯪꯕ ꯏꯉꯝ ꯉꯝꯖꯗ꯭ꯔꯤꯅꯦ꯫ ꯑꯗꯣꯝꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯤꯅ ꯃꯦꯂꯣꯔꯤꯒꯤ ꯃꯊꯛꯇ ꯑꯃꯗꯤ ꯑꯞꯁꯔꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯀꯝꯗꯧꯅ ꯀꯥꯇꯣꯒꯥꯕꯨ ꯃꯤꯁ ꯑꯞꯁꯔꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯤꯔꯤꯕꯅꯣ? ꯑꯗꯣꯝꯕ ꯋꯥꯐꯝꯁꯤ ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯤꯅ ꯍꯥꯏꯕꯤꯔꯝꯕ꯭ꯔꯥ? ꯅꯠꯇꯦ, ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯞꯁꯔꯥꯒꯤ ꯑꯔꯣꯏꯕ ꯆꯤꯊꯤꯗꯒꯤ ꯈꯪꯕ ꯉꯝꯕꯅꯤ꯫ ꯆꯤꯊꯤ ꯑꯗꯣ ꯏꯟꯁꯄꯦꯛꯇꯔ ꯀꯒ꯭ꯂꯥꯅ ꯑꯞꯁꯔꯥꯗꯒꯤ ꯍꯥꯟꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯐꯪꯈꯤ꯫ ꯆꯤꯊꯤ ꯑꯗꯨꯗ ꯀꯝꯗꯧꯅ ꯑꯗꯣꯝꯕ ꯋꯥꯐꯝꯁꯤ ꯈꯪꯕ ꯉꯝꯕꯤꯔꯤꯕꯅꯣ? ꯏꯟꯁꯄꯦꯛꯇꯔꯅ ꯍꯪꯂꯛꯏ꯫ ꯅꯈꯣꯏ ꯃꯌꯥꯝꯅ ꯈꯔꯒ ꯃꯨꯟꯅ ꯄꯥꯕꯤꯔꯒꯗꯤ ꯁꯣꯏꯗꯅ ꯎꯕꯤꯒꯅꯤ꯫ ꯑꯞꯁꯔꯥꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯋꯥꯍꯩ ꯑꯃꯈꯛ ꯁꯣꯏꯗꯨꯅ ꯏꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯏꯊꯣꯛꯂꯨꯔꯕ ꯋꯥꯍꯩ ꯑꯗꯨꯃꯛꯅ ꯃꯁꯥꯒꯤ ꯑꯔꯣꯟꯕ ꯄꯨꯝꯕ ꯃꯀꯥ ꯐꯣꯡꯗꯣꯛꯆꯅꯕ ꯃꯆꯥꯛ ꯑꯣꯏꯔꯛꯏ꯫ ꯆꯤꯊꯤꯒꯤ ꯑꯁꯣꯏꯕ ꯁꯔꯨꯛꯇꯨ ꯑꯩꯍꯥꯛ ꯐꯖꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ, ꯃꯤꯌꯥꯠꯄꯒꯤ ꯑꯁꯣꯏꯕ ꯑꯗꯨꯃꯛꯅ ꯉꯁꯤ ꯑꯩꯅ ꯃꯇꯥꯡ ꯑꯁꯤꯗ ꯌꯧꯕ ꯉꯝꯖꯕꯅꯤ꯫ ꯆꯤꯊꯤꯗꯨꯒꯤ ꯄꯔꯦꯡꯗꯨ ꯑꯁꯤꯅꯤ: ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯄꯥꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯁꯨ ꯈꯪꯂꯤꯔꯣꯏꯗꯣ꯫ ꯑꯗꯣꯝ ꯈ꯭ꯋꯥꯏꯅ ꯋꯥꯍꯩ ꯄꯔꯦꯡ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯈꯟꯊꯕꯤꯌꯨ꯫ ꯑꯞꯁꯔꯥꯅ ꯑꯍꯥꯟꯕ ꯏꯔꯤ, ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯄꯥꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯏꯔꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯈꯪꯂꯤꯔꯣꯏꯗꯣ꯫ ꯑꯍꯥꯟꯕꯗ ꯃꯍꯥꯛꯅ ꯏꯆꯥꯅꯨꯄꯤ ꯍꯥꯏꯅ ꯏꯔꯤ, ꯑꯗꯨꯒ ꯑꯃꯨꯛ ꯏꯆꯥꯅꯨꯄꯥ ꯍꯥꯏꯅꯁꯨ ꯏꯔꯤ꯫ ꯁ꯭ꯔꯤꯂꯤꯡꯒ ꯄꯨꯔꯂꯤꯡꯒ ꯑꯣꯟꯊꯣꯛꯂꯤ꯫ ꯏꯆꯥꯅꯨꯄꯤꯕꯨ ꯏꯆꯥꯅꯨꯄꯥ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯅꯝꯕ ꯉꯥꯡꯅ ꯑꯆꯨꯝꯕ ꯌꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯍ ꯃꯦꯖꯔ ꯁꯥꯍꯦꯕ, ꯑꯁꯨꯝꯅ ꯂꯨꯅ ꯈꯟꯊꯕꯗꯤ ꯑꯗꯣꯝ ꯅꯠꯇꯅ ꯀꯅꯥꯅꯕꯨ ꯈꯟꯊꯔꯨꯒꯗꯒꯦ? ꯃꯄꯨꯛꯅꯤꯡꯗ ꯊꯥꯒꯠꯇꯅ ꯂꯩꯕ ꯉꯝꯗ꯭ꯔꯕ ꯑꯥꯏꯖꯤꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯤꯅ ꯑꯁꯨꯛ ꯁꯥꯡꯂꯕ ꯆꯍꯤ ꯃꯇꯥꯡꯁꯤꯡꯁꯤ ꯑꯔꯦꯝꯕꯗ ꯂꯥꯟꯅ ꯊꯥꯖꯗꯨꯅ ꯂꯩꯔꯝꯂ ꯃꯥꯜꯂꯦ꯫ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯆꯤꯡꯅꯔꯛꯇꯨꯅ ꯏꯟꯁꯄꯦꯛꯇꯔ ꯀꯒ꯭ꯂꯥꯕꯨ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯅꯧꯅ ꯊꯤꯒꯠꯅꯕ ꯁꯤꯟꯅꯔꯝꯃꯤ꯫ ꯊꯕꯛꯁꯤꯗ ꯏꯟꯁꯄꯦꯛꯇꯔ ꯃꯑꯣꯡ ꯑꯃ ꯇꯧꯗꯨꯅ ꯑꯞꯁꯔꯥꯒꯤ ꯑꯔꯣꯏꯕ ꯃꯁꯥꯅ ꯃꯔꯥꯟꯅ ꯌꯥꯖꯕ ꯆꯤꯊꯤꯗꯨ ꯐꯪꯕ ꯉꯝꯈꯤ꯫ ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯤꯅ ꯃꯗꯨ ꯎꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯀꯣꯛꯇꯨꯅ ꯁꯥꯡꯂꯕ ꯃꯇꯝꯁꯤ
ꯑꯔꯦꯝꯕꯗ ꯋꯥꯍꯜꯂꯣꯏꯗꯀꯣ ꯈꯟꯗꯣꯔꯛꯂꯒ ꯂꯩꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯀꯥꯇꯣꯒꯥꯕꯨ ꯀꯤꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯏ ꯃꯔꯛꯁꯤꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯔꯦ ꯑꯇꯣꯞꯄ ꯒ꯭ꯔꯍꯕꯥꯁꯤꯁꯤꯡꯅ ꯃꯁꯥꯃꯛꯀꯤ ꯃꯨꯔꯇꯤꯁꯤꯡꯗꯨꯅ ꯄꯨꯈꯤꯕꯅꯤ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯑꯇꯣꯞꯄ ꯒ꯭ꯔꯍꯕꯥꯁꯤꯁꯤꯡꯕꯨ ꯃꯨꯔꯇꯤ ꯁꯤꯡꯍꯟꯕꯒꯤ ꯄꯥꯎꯈꯣꯡ ꯑꯁꯤ ꯐꯣꯡꯖꯔꯒꯦ ꯍꯣꯏ ꯃꯗꯨ ꯇꯥꯁꯤꯟꯅꯤꯡꯕꯅ ꯑꯩꯈꯣꯏ ꯂꯥꯡꯇꯛꯅꯔꯦ ꯀꯥꯇꯣꯒꯥꯅ ꯃꯔꯛꯁꯤꯗ ꯃꯤꯁꯇꯔ ꯂꯦꯞꯇ꯭ꯔꯦꯕꯨ ꯍꯥꯠꯇꯣꯛꯂꯒ ꯃꯤꯍꯥꯠꯄꯒꯤ ꯗꯟꯗꯤ ꯑꯗꯨꯅ ꯃꯦꯜꯂꯣꯔꯤꯗ ꯊꯪꯖꯤꯜꯂꯒ ꯃꯤꯁꯇꯔ ꯂꯦꯞꯇ꯭ꯔꯦꯒꯤ ꯃꯔꯟ ꯃꯊꯨꯝ ꯄꯨꯝꯕ ꯃꯍꯥꯛꯅ ꯐꯪꯍꯧꯅꯕ ꯍꯣꯠꯅꯈꯠꯂꯛꯈꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄꯅ ꯕꯤꯗ꯭ꯌꯥꯅꯤꯒ ꯅꯨꯡꯁꯤꯅꯔꯛꯈꯤ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯒꯅꯤ ꯑꯃꯗꯤ ꯃꯄꯥꯟ ꯅꯥꯏꯗꯕ ꯂꯟ ꯊꯨꯝꯒꯤ ꯃꯕꯦꯝꯕꯨ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯤꯍꯣꯜꯂꯒ ꯃꯥꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯍꯜꯂꯝꯃꯤ ꯃꯤꯁꯦꯁ ꯅꯤꯡꯒꯥꯃꯣꯅꯁꯨ ꯃꯥꯒꯤ ꯊꯧꯔꯥꯡ ꯑꯗꯨ ꯃꯍꯩ ꯌꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕ ꯌꯥꯔꯝꯃꯤ ꯀꯥꯇꯣꯒꯥ ꯑꯅꯧꯕ ꯌꯨꯒꯁꯤꯒꯤ ꯄꯥꯈꯪꯅꯤ ꯌꯨꯒꯁꯤꯗ ꯃꯤ ꯍꯥꯠꯄꯒꯤ ꯑꯉꯛꯄ ꯄꯥꯝꯕꯩ ꯂꯩꯔꯕꯅꯤꯅ ꯃꯗꯨꯃꯛꯁꯨ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯈꯤ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄꯥꯇ꯭ꯔꯤꯒꯤ ꯐꯤꯖꯣꯜ ꯑꯃ ꯅꯨꯄꯤꯒꯤ ꯊꯣꯏꯗꯣꯛꯄ ꯐꯤꯖꯣꯜ ꯑꯃꯒ ꯁꯤꯖꯤꯟꯅꯈꯤ ꯑꯗꯨꯒ ꯊꯣꯏꯗꯣꯛꯄ ꯐꯤꯖꯣꯜ ꯑꯗꯨꯁꯨ ꯂꯥꯏꯅ ꯐꯪꯈꯤ ꯃꯗꯨ ꯀꯝꯗꯧꯅ ꯑꯥꯏꯖꯤꯅ ꯍꯪꯂꯛꯏ ꯖꯦꯁꯄꯔ ꯀꯥꯇꯣꯒꯥꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯖꯦꯁꯄꯔꯒ ꯃꯃꯥꯇꯣꯟꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯨ ꯃꯍꯥꯛꯅ ꯈꯪꯏ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞꯇ ꯃꯃꯥꯇꯣꯟꯒ ꯇꯥꯟꯅꯔꯒ ꯊꯤꯌꯦꯇꯔꯗꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯋꯥꯏꯕꯤꯔꯒ ꯃꯉꯣꯟꯗ ꯈꯔ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯛꯈꯤ ꯖꯦꯁꯄꯔꯅ ꯍꯥꯏꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯁꯦꯁ ꯇꯥꯅꯤꯌꯥꯅ ꯅꯨꯄꯥꯒꯤ ꯄꯥꯇ꯭ꯔꯤꯒꯤ ꯐꯤꯖꯣꯜ ꯑꯃ ꯃꯍꯥꯗꯦꯕꯤ ꯊꯤꯌꯦꯇꯔꯒꯤ ꯃꯦꯅꯦꯖꯔ ꯏꯀ꯭ꯔꯥꯗꯒꯤ ꯋꯥꯏꯔꯒ ꯄꯤꯈꯤ ꯀꯥꯇꯣꯒꯥꯅ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠ ꯑꯅꯤ ꯇꯨꯈꯤ ꯑꯗꯨꯒ 19 ꯁꯨꯕ ꯁꯇꯥꯕꯗꯤꯒꯤ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯑꯃꯒ ꯇꯨꯈꯤ ꯑꯀꯣꯟꯕꯒꯤ ꯐꯤꯖꯣꯜ ꯑꯁꯤꯗꯤ 19 ꯁꯨꯕ ꯁꯇꯥꯕꯗꯤꯒꯤ ꯕꯨꯠ ꯄ꯭ꯔꯦꯠꯁꯤꯡꯒꯤ ꯋꯥꯔꯤꯒ ꯅꯛꯁꯤꯟꯅꯕ ꯐꯤꯖꯣꯜꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯄꯥꯅ ꯕꯪꯒ꯭ꯂꯥꯗ ꯕꯨꯠ ꯄ꯭ꯔꯦꯠꯀꯤ ꯑꯀꯤꯕꯁꯨ ꯄꯤꯕ ꯉꯝꯈꯤ ꯃꯤꯍꯥꯠꯄꯒꯤ ꯊꯧꯗꯣꯛꯁꯤꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯥꯟꯗꯅꯕ ꯑꯁꯨꯝ ꯇꯧꯅ ꯍꯣꯠꯅꯈꯤꯕ ꯑꯣꯏꯔꯦꯀꯣ ꯗꯥꯛꯇꯔ ꯃꯣꯀ꯭ꯔꯥꯅ ꯍꯥꯏꯔꯛꯏ ꯑꯁꯤꯗꯁꯨ ꯅꯠꯇ꯭ꯔꯦ ꯑꯇꯣꯞꯄ ꯒ꯭ꯔꯍꯕꯥꯁꯤꯁꯤꯡꯅ ꯃꯤꯁꯇꯔ ꯂꯦꯞꯇ꯭ꯔꯦꯒꯤ ꯃꯨꯔꯇꯤ ꯆꯤꯡꯍꯟꯕꯒꯤ ꯃꯇꯥꯡ ꯑꯃꯁꯨ ꯂꯩꯔꯤ ꯍꯣꯏ ꯃꯗꯨꯃꯛꯅꯤ ꯑꯩꯈꯣꯏꯅ ꯇꯥꯅꯤꯡꯂꯤꯕꯁꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯛꯏ ꯑꯍꯥꯟꯕꯗꯗꯤ ꯀꯥꯇꯣꯒꯥꯒꯤ ꯃꯄꯨꯛꯅꯤꯡꯗ ꯃꯤꯁꯇꯔ ꯂꯦꯞꯇ꯭ꯔꯦꯕꯨ ꯕꯦꯕꯥꯔ ꯇꯧꯅꯤꯡꯕꯒꯤ ꯚꯥꯕ ꯈꯔ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯝꯕꯗꯤ ꯃꯄꯥꯕꯨ ꯀꯤꯗꯅꯦꯞ ꯇꯧꯔꯒ ꯊꯝꯂꯒꯦ ꯑꯗꯨꯒ ꯃꯤꯌꯥꯝꯗꯅ ꯃꯍꯥꯛ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯁꯟꯗꯣꯔꯛꯂꯒꯦ ꯑꯁꯤꯅꯤ ꯃꯨꯔꯇꯤ ꯁꯥꯕ ꯑꯁꯤꯕꯨꯁꯨ ꯂꯦꯞꯇ꯭ꯔꯦꯒꯤ ꯃꯨꯔꯇꯤ ꯁꯥꯔꯒ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯥꯡꯗ ꯁꯤꯡꯗꯨꯅ ꯆꯠꯅꯅꯕ ꯅꯦꯛꯂꯝꯃꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯤꯁꯇꯔ ꯂꯦꯞꯇ꯭ꯔꯦꯕꯨ ꯑꯇꯣꯞꯄ ꯒ꯭ꯔꯍꯕꯥꯁꯤꯁꯤꯡꯅ ꯍꯥꯠꯂꯒ ꯄꯨꯈ꯭ꯔꯦ ꯍꯥꯏꯅ ꯇꯣꯛꯉꯥ ꯑꯃ ꯃꯔꯥꯏꯅ ꯁꯟꯗꯣꯛꯆꯔꯅꯤ ꯅꯥꯇꯛ ꯑꯁꯦ ꯁꯥꯟꯅꯒꯗꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯤꯁꯇꯔ ꯂꯦꯞꯇ꯭ꯔꯦꯕꯨ ꯐꯥꯒꯗꯕꯅꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯚꯥꯔꯠꯀꯤ ꯅꯥꯇꯛ ꯃꯟꯗꯂꯤꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯊꯨꯡꯂꯗꯨꯅ ꯅꯥꯇꯛ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛꯇꯨꯃꯗꯤ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯩꯍꯧꯔꯦ ꯃꯤꯁꯇꯔ ꯂꯦꯞꯇ꯭ꯔꯦꯕꯨ ꯀꯤꯗꯅꯦꯞ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯦꯖꯔ ꯁꯥꯍꯦꯕ ꯑꯗꯣꯝꯕꯨ ꯀꯔꯤꯕꯨ ꯍꯥꯏꯅ ꯊꯥꯒꯠꯁꯤꯒꯦ ꯁꯪꯁꯥꯔꯁꯤꯗ ꯑꯗꯣꯝꯕꯨ ꯃꯤꯁꯤꯕꯨ ꯂꯩꯔꯤꯕꯣꯏꯔꯦꯀꯣ ꯑꯗꯣꯝꯗꯤ ꯃꯤ ꯃꯔꯛꯇ ꯑꯇꯥꯡꯕꯅꯤ ꯃꯨꯔꯇꯤ ꯁꯤꯡꯈꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯤꯁꯇꯔ ꯂꯦꯞꯇ꯭ꯔꯦꯕꯨ ꯑꯀꯤꯕꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯍꯦꯟꯅ ꯀꯤꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯊꯤꯒꯠꯅꯕꯒꯤꯗꯃꯛꯇ ꯅꯠꯇꯦ ꯃꯁꯥꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯑꯣꯏꯅ ꯚꯥꯔꯠꯇꯒꯤ ꯀꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯔꯨꯝꯕ ꯋꯥꯐꯝꯁꯤ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯩꯍꯥꯛ ꯎꯅꯕꯗꯨ ꯊꯦꯡꯃꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ 6ꯀꯤ ꯃꯍꯨꯠꯇ ꯅꯨꯃꯤꯠ ꯌꯨꯡꯕꯒꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯎꯅꯔꯝꯂꯕꯗꯤ ꯑꯗꯨꯒ ꯑꯔꯣꯟꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯝꯂꯕꯗꯤ ꯉꯁꯤꯁꯨ ꯃꯍꯥꯛ ꯍꯤꯡꯂꯝꯒꯗꯕꯅꯤ ꯊꯣꯛꯀꯗꯕꯗꯨꯗꯤ ꯐꯅ ꯊꯩꯗꯣꯛꯇꯨꯅꯁꯨ ꯅꯥꯟꯊꯣꯛꯄ ꯉꯝꯗꯦ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯤꯁꯦꯁ ꯅꯤꯡꯒꯥꯃꯣ ꯑꯃꯗꯤ ꯕꯤꯗ꯭ꯌꯥꯅꯤꯒꯤ ꯃꯄꯥꯅ ꯌꯨꯝꯁꯤꯗ ꯊꯣꯛꯂꯤꯕ ꯑꯣꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯀꯥꯇꯣꯒꯥꯅ ꯈꯪꯕ ꯉꯝꯕꯅꯤ ꯃꯤꯁꯇꯔ ꯂꯦꯞꯇ꯭ꯔꯦꯅ ꯚꯥꯔꯠꯀꯤ ꯗꯤꯇꯦꯛꯇꯤꯚ ꯀꯧꯔꯦ ꯑꯗꯨꯒ ꯑꯔꯣꯟꯕ ꯄꯨꯝꯅꯃꯛ ꯍꯥꯏꯗꯣꯛꯀꯗꯧꯔꯦ ꯍꯥꯏꯕ ꯄꯥꯎꯗꯨ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯃꯦꯖꯔꯅ ꯍꯦꯛ ꯊꯨꯡꯂꯕꯒ ꯈꯪꯕ ꯉꯝꯈꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯤꯁꯇꯔ ꯀꯥꯇꯣꯒꯥꯅ ꯃꯄꯥꯕꯨ ꯈꯨꯗꯛꯇ ꯍꯥꯠꯄ ꯌꯥꯗꯕꯒꯤ ꯐꯤꯚꯝ ꯂꯥꯛꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤꯁꯨ ꯂꯝꯕꯤꯗꯤ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯕꯤꯗ꯭ꯌꯥꯅꯤꯅ ꯅꯨꯄꯥꯒꯤ ꯐꯤꯖꯣꯜꯗꯨ ꯑꯃ ꯁꯦꯠꯇꯨꯅ ꯃꯦꯂꯣꯔꯤꯕꯨ ꯁꯤꯔꯤꯗ ꯀꯤꯍꯜꯂꯦ ꯑꯗꯨꯒ ꯀꯥꯇꯣꯒꯥꯅ ꯑꯃꯨꯛ ꯑꯗꯨꯒꯨꯝꯕ ꯐꯤꯖꯣꯜꯗꯨ ꯁꯦꯠꯇꯨꯅ ꯃꯤꯁꯇꯔ ꯂꯦꯞꯇ꯭ꯔꯦꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯅꯔꯦ ꯃꯍꯥꯛ ꯅꯥꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯕꯗ ꯕꯤꯗ꯭ꯌꯥꯅꯤꯅ ꯃꯇꯦꯡ ꯄꯥꯡꯈꯤ ꯑꯗꯨꯒ ꯃꯇꯧ ꯑꯁꯨꯝꯅ ꯑꯍꯥꯟꯕ ꯃꯤꯍꯥꯠ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯍꯪ ꯑꯃꯈꯛ ꯍꯪꯗꯅ ꯂꯩꯖꯕ ꯉꯝꯂꯣꯏꯗꯣꯔꯦ ꯃꯤꯁꯇꯔ ꯂꯦꯞꯇ꯭ꯔꯦꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯂꯨꯍꯣꯡꯕ ꯄꯥꯝꯗ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯗꯥꯛꯇꯔ ꯃꯣꯀ꯭ꯔꯥꯅ ꯍꯪꯂꯛꯏ ꯃꯁꯤꯗꯤ ꯀꯩꯁꯨ ꯂꯣꯏꯕ ꯋꯥꯐꯝ ꯅꯠꯇꯦ ꯃꯤꯁꯇꯔ ꯂꯦꯞꯇ꯭ꯔꯦꯅ ꯑꯞꯁꯔꯥꯒꯤ ꯃꯆꯥꯅꯨꯄꯥ ꯀꯥꯇꯣꯒꯥꯕꯨ ꯃꯁꯥꯃꯛꯅ ꯄꯣꯛꯆꯕ ꯃꯆꯥ ꯑꯣꯏꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯕꯦꯂꯣꯔꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯑꯞꯁꯔꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯕ ꯑꯁꯣꯏꯕ ꯑꯃ ꯍꯥꯟꯅꯅ ꯂꯪꯖꯈ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯑꯁꯣꯏꯕ ꯋꯥꯐꯝ ꯑꯗꯣ ꯁꯦꯡꯗꯣꯛꯇꯅ ꯃꯕꯥꯅꯤꯕꯨ ꯂꯨꯍꯣꯡꯕꯤꯔꯒ ꯀꯣꯟꯅ ꯑꯁꯣꯏꯕ ꯑꯣꯏꯔꯛꯄ ꯌꯥꯕ ꯂꯩ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕꯒꯤ ꯂꯝꯕꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯗꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯃꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯗꯕꯅꯤ
ꯌꯥꯝ ꯆꯨꯝꯃꯤ ꯑꯩꯁꯤꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯤꯁꯦꯁ ꯇꯥꯅꯤꯌꯥ ꯍꯥꯠꯈꯤꯕꯒꯤ ꯃꯔꯝꯁꯤ ꯑꯃꯨꯛ ꯈꯪꯅꯤꯡꯉꯤ ꯃꯤꯁꯦꯁ ꯇꯥꯅꯤꯌꯥ ꯍꯥꯠꯈꯤꯕꯒꯤ ꯃꯔꯝꯗꯤ ꯃꯦꯂꯣꯔꯤꯕꯨ ꯀꯤꯍꯜꯂꯝꯕ ꯃꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯈꯤ ꯑꯣꯏꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯉꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯊꯤꯌꯦꯇꯔꯗꯒꯤ ꯋꯥꯏꯔꯨꯔꯕ ꯐꯤꯖꯣꯜ ꯑꯗꯨꯒꯨꯝꯕ ꯐꯤꯖꯣꯜ ꯑꯃꯁꯨ ꯃꯦꯂꯣꯔꯤꯒꯤ ꯐꯤꯖꯣꯜ ꯃꯔꯛꯇ ꯎꯔꯨꯕꯗꯒꯤ ꯃꯥꯒꯤ ꯆꯤꯡꯅꯔꯝꯕꯗꯨ ꯑꯆꯨꯝꯕꯅꯤ ꯈꯟꯈ꯭ꯔꯦ ꯑꯍꯥꯟꯕꯗꯗꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯖꯦꯁꯄꯔꯒꯤ ꯈꯨꯠꯅ ꯈꯜꯂꯝꯕꯅꯤ ꯃꯔꯝꯗꯤ ꯐꯤꯗꯨ ꯃꯍꯥꯛꯅ ꯊꯤꯌꯦꯇꯔꯗꯒꯤ ꯋꯥꯏꯔꯒ ꯖꯦꯁꯄꯔꯅ ꯁꯤꯟꯅꯈꯤꯕꯅꯤ ꯃꯤꯁꯦꯁ ꯇꯥꯅꯤꯌꯥꯅ ꯐꯤꯖꯣꯜ ꯑꯗꯨ ꯄꯤꯛꯇꯛꯄ ꯁꯨꯠꯀꯦꯁ ꯑꯃꯗ ꯍꯥꯞꯂꯒ ꯊꯤꯌꯦꯇꯔꯗ ꯑꯃꯨꯛ ꯊꯤꯟꯗꯣꯛꯄ ꯆꯠꯄ ꯃꯇꯝꯗ ꯖꯦꯁꯄꯔꯅ ꯊꯦꯡꯅꯗꯨꯅ ꯃꯉꯣꯟꯗ ꯑꯅꯧꯕ ꯋꯥꯐꯝ ꯑꯃ ꯈꯪꯕ ꯉꯝꯈꯤ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯥꯇꯣꯀꯥꯒꯤꯗꯃꯛꯇ ꯊꯑꯣꯏꯅ ꯋꯥꯏꯕꯤꯕꯅꯤ ꯃꯔꯝꯗꯤ ꯀꯥꯇꯣꯀꯥꯒ ꯃꯍꯥꯛꯀ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯝꯅꯤ ꯕꯁ ꯃꯤꯁꯦꯁ ꯇꯥꯅꯤꯌꯥꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯦꯂꯣꯔꯤꯕꯨ ꯀꯤꯍꯜꯂꯝꯂꯤꯕ ꯃꯤꯑꯣꯏꯗꯨ ꯈꯪꯂꯦ ꯊꯤꯌꯦꯇꯔꯒꯤ ꯃꯦꯅꯦꯖꯔ ꯏꯒ꯭ꯔꯥꯗ ꯐꯤꯖꯣꯜꯗꯨ ꯊꯝꯖꯅꯕ ꯄꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗ ꯀꯅꯥꯒꯨꯝꯕꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯔꯥꯜ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯐꯥꯅꯅꯕ ꯃꯆꯥꯛ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯜꯂꯛꯂꯒ ꯃꯌꯨꯝ ꯌꯧꯕꯗꯗꯤ ꯎꯔꯦ ꯃꯍꯥꯛꯅ ꯊꯤꯌꯦꯇꯔꯗ ꯊꯝꯂꯨꯔꯤꯕ ꯐꯤꯖꯣꯜ ꯑꯗꯨꯒꯨꯝꯕ ꯑꯃ ꯁꯦꯠꯂꯒ ꯀꯅꯥꯅꯣ ꯑꯃꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯂꯝꯂꯦ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯤꯅꯤꯅ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗꯗꯨꯅ ꯇꯥꯅꯤꯌꯥꯅ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯀꯣꯔꯤꯌꯥ ꯄꯨꯂꯤꯁꯀꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯃꯤꯍꯥꯠꯄꯒꯤ ꯃꯃꯤꯡ ꯇꯥꯊꯣꯛꯀꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯦ ꯕꯤꯗ꯭ꯌꯥꯅꯤꯒ ꯃꯥꯂꯤꯛꯋꯥꯒꯅ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯨꯔꯒ ꯊꯨꯅꯃꯛ ꯀꯥꯇꯣꯀꯥꯗ ꯄꯥꯎ ꯄꯤꯗꯨꯅ ꯃꯇꯝ ꯆꯥꯅ ꯆꯦꯛꯁꯤꯜꯍꯜꯂꯝꯃꯤ ꯀꯥꯇꯣꯀꯥꯅ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯑꯅꯧꯕ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜꯗꯨ ꯁꯦꯠꯂꯒ ꯃꯤꯁꯦꯁ ꯇꯥꯅꯤꯌꯥꯕꯨ ꯍꯥꯠꯇꯣꯛꯂꯦ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯑꯩꯅ ꯃꯤꯍꯥꯠꯄꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯌꯨꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯈꯪꯈꯤꯕꯁꯤ ꯑꯗꯨꯕꯨ ꯑꯉꯛꯄꯗꯤ ꯂꯦꯞꯇ꯭ꯔꯦꯟꯒꯤ ꯏꯃꯨꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯖꯨꯔꯥ ꯑꯍꯨꯝꯅꯤ ꯌꯥꯝꯅ ꯁꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯊꯣꯔꯛꯂꯤꯕꯁꯤ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯍꯨꯝꯃꯛꯁꯤ ꯑꯌꯥꯝꯕꯅꯗꯤ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯅ ꯁꯣꯏꯗꯅ ꯍꯥꯏꯅꯒꯗꯧꯔꯤꯕ ꯉꯥꯛꯇꯅꯤ ꯑꯩꯁꯨ ꯁꯤꯡꯅꯈꯤꯗꯕꯗꯤ ꯅꯠꯇꯦ ꯑꯍꯥꯟꯕ ꯖꯨꯔꯥꯗꯤ ꯗꯥꯛꯇꯔ ꯃꯣꯒ꯭ꯔꯥ ꯑꯃꯁꯨꯡ ꯃꯦꯂꯣꯔꯤꯒꯤ ꯖꯨꯔꯥ ꯑꯗꯨꯒ ꯃꯦꯂꯣꯔꯤ ꯑꯃꯗꯤ ꯃꯄꯥꯟꯒꯤ ꯃꯤꯑꯣꯏ ꯑꯃꯒꯒꯤ ꯖꯨꯔꯥ ꯑꯔꯣꯏꯕꯗ ꯃꯥꯂꯤꯛꯋꯥ ꯑꯃꯁꯨꯡ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯨꯒꯤ ꯖꯨꯔꯥ ꯑꯗꯨꯕꯨ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯨ ꯍꯥꯠꯂꯝꯂꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯥꯔꯝꯂꯤꯕ ꯐꯤꯁꯤꯡ ꯑꯃꯗꯤ ꯃꯥꯅ ꯁꯦꯠꯂꯝꯂꯤꯕ ꯐꯤ ꯑꯗꯨꯅ ꯃꯍꯥꯛ ꯃꯤꯍꯥꯠꯄ ꯅꯠꯇꯦ ꯑꯗꯨꯒ ꯃꯤꯍꯥꯠꯄꯗꯤ ꯄꯨꯡꯇꯣꯞ ꯇꯣꯞꯄꯅꯤ ꯍꯥꯏꯕꯁꯤ ꯁꯥꯈꯤ ꯄꯤꯔꯦ ꯑꯗꯨꯅꯗꯤ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯨꯒꯤ ꯃꯤꯌꯥꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯔꯤꯅꯦ ꯅꯠꯇꯦ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯨꯒꯤ ꯃꯤꯌꯥꯁꯤ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯣꯝ ꯈ꯭ꯋꯥꯏꯅ ꯃꯨꯟꯅ ꯈꯟꯊꯕꯤꯗꯕꯅꯅꯤ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯤꯖꯣꯜ ꯑꯍꯨꯝ ꯊꯝꯂꯝꯃꯤ ꯐꯤꯖꯣꯜ ꯑꯍꯨꯝ ꯑꯁꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯨꯟꯗꯣꯛꯂꯝꯕꯒꯤ ꯃꯔꯝꯗꯤ ꯃꯤꯍꯥꯠꯄꯒꯤ ꯑꯗꯁꯥ ꯑꯗꯨ ꯃꯄꯨꯡ ꯐꯥꯔꯦ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯔꯣꯏꯕ ꯃꯤꯍꯥꯠꯅꯤ ꯍꯥꯏꯕꯒꯤ ꯁꯥꯈꯤꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯐꯝ ꯑꯃꯇꯪꯒ ꯃꯔꯛ ꯊꯠꯅ ꯍꯥꯏꯖꯍꯧꯒꯦ ꯃꯤꯁꯇꯔ ꯂꯦꯞꯇ꯭ꯔꯦꯟꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯝꯃꯤ ꯃꯥꯒꯤ ꯑꯔꯣꯟꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯕ ꯃꯤ ꯑꯃꯈꯛ ꯂꯩ ꯍꯥꯏꯅ ꯃꯤ ꯑꯗꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯑꯩꯁꯤꯅ ꯍꯪꯂꯛꯏ ꯃꯍꯥꯛꯇꯨ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯣꯅꯤ ꯑꯞꯁꯔꯥꯒꯤ ꯃꯆꯦ ꯑꯗꯨꯒ ꯀꯥꯇꯣꯒꯥꯒꯤꯅ ꯃꯟꯗꯣꯝꯆꯥ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯣꯅ ꯑꯞꯁꯔꯥꯒꯤ ꯃꯆꯥ ꯑꯗꯨ ꯅꯨꯄꯤ ꯅꯠꯇꯦ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯈꯪꯈꯤ ꯑꯗꯨꯒ ꯃꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯀꯥꯇꯣꯒꯥꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯑꯃꯁꯨꯡ ꯂꯦꯞꯇ꯭ꯔꯦꯟ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯈꯪꯗꯦ ꯀꯥꯇꯣꯀꯥꯅ ꯑꯃꯨꯛ ꯑꯔꯨꯟꯕ ꯋꯥꯐꯝꯁꯤ ꯈꯪꯕ ꯃꯤ ꯑꯃꯠꯇ ꯃꯥꯂꯦꯝꯁꯤꯗ ꯊꯝꯅꯤꯡꯗꯦ ꯃꯟꯗꯣꯝꯆꯥ ꯑꯁꯤꯃꯛꯅ ꯃꯍꯥꯛꯄꯨ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯄꯨꯛꯆꯦꯜ ꯑꯃ ꯐꯥꯎꯕ ꯄꯣꯛꯇꯦ ꯃꯍꯥꯛꯀꯤ ꯊꯕꯛ ꯄꯥꯡꯊꯣꯛꯅꯕ ꯉꯝꯕ ꯃꯈꯩ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗ ꯃꯉꯣꯟꯗ ꯕ꯭ꯂꯦꯛꯃꯦꯟ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯊꯨꯝꯍꯠꯈꯤꯗꯨꯅ ꯕꯤꯗ꯭ꯌꯥꯅꯤꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯃꯃꯥ ꯁꯛꯂꯕꯤ ꯃꯟꯗꯣꯝꯆꯥꯁꯨ ꯍꯥꯠꯇꯣꯛꯂꯦ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯣ ꯍꯜꯂꯛꯄꯁꯤꯗ ꯃꯤꯍꯥꯠꯄꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯗꯨ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯈꯤ ꯀꯥꯇꯣꯒꯥꯅ ꯃꯟꯗꯣꯝꯆꯥ ꯍꯥꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯟꯗꯣꯝꯆꯥꯕꯨ ꯃꯤꯁꯇꯔ ꯂꯦꯞꯇ꯭ꯔꯤꯒꯤ ꯑꯣꯏꯜ ꯍꯨꯔꯥꯜꯂꯛꯂꯒ ꯃꯗꯨ ꯃꯍꯥꯛꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ ꯑꯣꯏꯜ ꯃꯥꯡꯍꯟꯕꯒꯤ ꯀꯔꯤ ꯑꯥꯔꯊꯅꯣ ꯑꯣꯏꯜ ꯂꯩꯇ꯭ꯔꯕꯗꯤ ꯃꯆꯥꯅꯨꯄꯥꯅ ꯃꯔꯜ ꯃꯊꯨꯝꯒꯤ ꯃꯄꯨꯡ ꯐꯥꯕ ꯗꯥꯏꯇꯅꯤ ꯑꯣ ꯃꯤꯍꯥꯠꯄ ꯑꯃꯗꯤ ꯃꯔꯜ ꯃꯊꯨꯝ ꯃꯨꯟꯕꯒꯤ ꯇꯝꯊꯤꯈ꯭ꯔꯕ ꯀꯟꯁꯄꯤꯔꯦꯁꯤ ꯃꯤꯍꯥꯠꯄꯁꯦ ꯏꯃꯨꯡ ꯑꯁꯤꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅꯤ ꯑꯃꯁꯨꯡ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯃꯤ ꯑꯃꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ ꯍꯥꯏꯕ ꯈꯪꯂꯕ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯕꯨ ꯀꯝꯗꯧꯅ ꯃꯁꯛ ꯈꯪꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯋꯥꯍꯪ ꯑꯣꯏꯔꯝꯃꯤ ꯃꯃꯩꯊꯪꯗ ꯑꯞꯁꯔꯥꯒꯤ ꯆꯤꯊꯤꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯆꯤꯊꯤꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯔꯦ ꯆꯤꯊꯤ ꯑꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯃꯤꯍꯥꯠꯄ ꯐꯥꯅꯅꯕꯒꯤ ꯐꯔꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯒꯅꯤ ꯃꯔꯝꯗꯤ ꯆꯤꯊꯤꯗꯨꯅ ꯐꯤꯖꯪ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯃꯤꯍꯥꯠꯄꯕꯨ ꯅꯣꯡꯃ ꯁꯣꯏꯗꯅ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯂꯒꯗꯧꯔꯤꯕꯅꯤ ꯃꯤꯍꯥꯠꯄꯅꯁꯨ ꯆꯤꯊꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯂꯤꯕꯅꯤ ꯑꯗꯨꯅꯗꯤ ꯁꯣꯏꯗꯅ ꯆꯤꯊꯤꯁꯤ ꯂꯩꯅꯅꯕ ꯍꯣꯠꯅꯔꯛꯀꯅꯤ
Matang aduda mihatpasi irai laina phaba yaragani haina munna khangki. Aina Inspector Kagala tanaraga langa sithaknamgidamakta Mahadevi Theater ki Abhinetri Miss Ranotabu yum masida tharaga masigi miyosingda magi loinaramba Mrs. Tanyana mangonda piramba apsara ki arweba sithiyado lupa lising amada yonba pame habadu khangalame adom gi lawsingi lamjenda maithiroido mireroi Malik wana Miss Ranotabu sithidu mahak lege harpadu tabada angpa pokdurubani adubu thuna makhangma ngamkhibadi mihatpana pradha marumda leiraga atopabu thabak pangthoknaba sinari haiba konadi khangnai mahak lotuna leiraga Mallory bu sithi leinaba tharai Mallory aduki matik isam samjabi nipi masani mahakna thangjiliba khongthangdu aduki matik khudong thi haiba mahakti khankide mahakti sumna mabungki mateng pangge asikhaktani yumdagi thoroktingi mamangda Malloryda mahak Bright Evening Hotel da sithidu lobu satpani haina su iya hairame Malloryna yumdagi makribadu karigino Katogana habegi matung ina mahak yumdagi na thaiduna leiribani maramdi Katogana singnaki Ahinggi nipan tabada Malloryna yumdagi tholokpadu kanagumana thingduna thoklaktabasu yai haina aduga mahakna magi marup Jasper busu Malloryni sithidu puraga hek thorokpada sithidu munduna lauraga mangonda sinabiranabasu hairame Maramdi magi marup adunasu magi arum mafam khara khangi haiba mahakna khangi maramasina mahakna Mallory dagi sithi mul praklaba matungda mangondagi sithidu lauraga mahakpusu hatoki tharong tobani adum tarubadi malem sida magi arol thup khangba mi amata leitre adubu aina aigi kangbuda karigumba katogabu hotel gi manak aswaidu oirabadi phajin gedabani haiduna sinabani aigi kangbugi misingna thabaktu mai pakna pangthokle batawasumna Katogaga aiga thakpa langda irai laina thurare baja sahib adomgi angpa lawsingni ikai khumna dabangamde adom natrabadi kana amana mag phaba haibse oithoklaroi daba thabakni asumna haini IG amadi atei phumnaiba singna apen phongdoknare adubu Brand Evening Hotel da angpa thawdo amu thoki aina mafam maduda Dr. Mokra ubada khangprai khangi mahakna mafam aduda karigi laklibano haiba khangbu ngamkhide adubu thuna bakbap taraki Malloryna mangonda Malloryna satkriba mafam amati madugi maram punamak hairamgani aduna Dr. Mokrana Mallory bu adugumba thabaktu tawdunaba thingnanabagidamagta hotel da lakpu oigani haiba khanglaki natrane sumdrabane doctor adomdi asengbamak min uba laini ngakibana tanik laba doctor na haire adom na haibiri bisingdo asengbani Malloryna sithi longdanaba hotel da thumrabada aina thakliba langase soira male khalurabani maramdi Mallory mihatpagi mateng pangmana biduni adubu mahakna sithi pulaga hotel dagi thorakpada Jasperna madu mundanabu hanalakpaduda bab taraki aina thakliba langase lande haiba matawasumna angpa thajadabana thalaba mihatase matang asida loire mi amana phaba yaba sangdagi hena pharabasu sibi yawi amadi karigumba imung manung tumna mangba yawi haibase hadaki thawdo asina mek sekna tai angpa wari sitabadagi kanagi sumasinda wahai ama phawba ngangthuknabagi sakti leinadre minute anigi matungdadi Majorbu thakatpa phongdoknarakpadu akibiki masakni Major Balvanta Bhartiya Natak Mandalegi amadi Sunilgi thabak loiba phawba Korea Sarkar nungaina leirami makoina Korea thadokadaba numit aduda Korea Sarkarna achawa bidayagi sabha ama sinduna Majorbu ikai khumnabu ulami Majorgi mapunsida yamkhraba miyamna makutta leiparing pairaduna Majorgi ngaksamda huklabadu Majorgi mapunsida ahanbani matang asida miyamna yamna pamna tannarakliba Thenglaba Ahinggi Miraokhol loisinjare wari asi patoksaba matamda asoyaran khara khasik yawkhrabasu miyamna ngakpigani mathangena wari amana mayambu ngaiduna leijaramge